Mari mapung pharaba irang asi laksinaba honabagi mahutta civil society organization singdo onsinduna tainaba ngamba chief minister asi khwaidagi matik chadaba chief minister ni haina MPCC gi wangangloi Haresor Goswami na chairakli. State asida thoklibe irang asigi warisel purangnaba major community oriba maitai naga amadi kuki punna phaminaduna kari apam pamdaba lei haiba khangtoknaduna wari sanaba changi haina hanagi chief minister Radha Binod koijamna thamlakli. Amasung Manipur da thoklibe irang asina maram oiraga pendaba faurba mitai furuf ki naha lising tararom henbana khanghaudana amata oina punduna mifam pangthokre.